Imphal City Luna Nana Thamnaba Uripok upon Balupna, Manipur High Court PIL Thakre, Ngasi Uripok upon Balupna, Thorakpa Cherol Amada, Imphal City SC, Piklabasu, Yamna Nanba City Ama Oirambani Adubu, Matangi Matung Ina Missing Yam Kalakpa, Lady Bamioy Singh, Civic Sense Watpa Amadi, Langaki Loishang Singi. Loishang Singna logi matung ina thabak tawraktabadagi ngasidi Imphal City amot akaina pik thale lambi mataida amot akaina chaide city ama oidre municipal solid waste management and the handling of rules 2000 gi matung ina municipal solid waste singi manakta sa san sing changhaloi Chaikhairoidabani amot akai hafam sing mina sizinaba nungaigadaba mafamda thamgadabani haina yauri uripo apun balupna High Court of Manipur da PIL ama thaduna Imphal City asigi amot akai sing ningthini yingsinaba thabak paikhathanaba ngasi thokibani hairi PIL adu Ministry of Urban Development Commissioner Mahud Director Mahut amadi Imphal Municipal Corporation gi mayor na respondent oiri ngasi Chief Justice amasung Justice A Bimol ani gi division bench na petition gi council oiriba senior advocate KH Tarun Kumar gi warol tarba matung lakliba July 19 da paukhum piraknaba notice ama pikre hairi